시절 많이 적응도 다이 적응도 그냥 어렵서 뭐 하는 다르세요. Haru mu workshop solution of Matinda, using Provin Panteladu, Donan about Asian Sabu Jari. ꯑꯩꯒꯤ ꯃꯤꯡ ꯆꯨꯡꯈꯥꯝ ꯁꯨꯅꯤꯜ ꯀꯨꯃꯥꯔ ꯍꯧꯖꯤꯛ ꯊꯥꯡ ꯇ ꯂꯣꯏꯁꯪ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯤꯟꯅꯔꯦꯟꯗꯒꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯅꯨꯃꯤꯠ ꯃꯉꯥꯅꯤꯒꯤ ꯑꯣꯏꯕ ꯊꯥꯡ ꯇ ꯋꯥꯛꯁꯣꯞ ꯑꯣꯟ ꯀꯕꯨꯏ ꯈꯧꯁꯥꯔꯣꯜ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯥ ꯈꯧꯁꯥꯔꯣꯜ ꯑꯁꯤ ꯃꯁꯛ ꯈꯪꯖꯤꯜꯂꯛꯇꯕ ꯃꯥꯡꯊꯔꯛꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯛꯄ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯅꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯃꯇꯝꯗ ꯈꯧꯁꯥꯕꯗ ꯇꯉꯥꯏꯐꯗꯅ ꯈꯧ ꯑꯁꯤ ꯌꯥꯎꯕ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯈꯧꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯊꯥꯡ ꯇꯥ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯂꯤꯕꯁꯤꯡ ꯑꯁꯤꯗ ꯇꯉꯥꯏꯐꯗꯅ ꯃꯁꯤ ꯍꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯥꯡ ꯇꯥ ꯂꯣꯏꯁꯪ ꯁꯅꯥ ꯀꯣꯅꯨꯡꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯀꯕꯨꯏ ꯈꯧꯁꯥꯔꯣꯜ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯀꯕꯨꯏ ꯈꯧꯁꯥꯔꯣꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯧꯖꯤꯛ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯍꯥꯏꯕꯁꯤꯗ ꯃꯥꯏꯀꯩ ꯃꯔꯤ ꯂꯥꯏꯐꯝ ꯈꯥꯕꯝ ꯑꯍꯜꯨꯞ ꯅꯍꯥꯔꯨꯞ ꯑꯣꯏꯅ ꯄꯅꯥ ꯃꯔꯤ ꯂꯩꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯈꯥꯕꯝ ꯄꯅꯥꯒꯤ ꯑꯣꯏꯅ ꯈꯧꯁꯥꯕ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕ ꯈꯧꯁꯥꯔꯣꯜ ꯑꯃꯅꯤ ꯑꯁꯤ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯃꯇꯝꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯕꯨ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯈꯛꯇꯪꯗ ꯄꯥꯡꯊꯣꯛꯄꯁꯤꯅꯗꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯈꯪꯕ ꯉꯝꯗꯕ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯃꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯇꯥ ꯈꯧꯁꯥꯕꯗ ꯄꯤꯔꯤꯕ ꯅꯣꯡ ꯑꯃꯁꯨꯡ ꯄꯥꯟꯒꯤ ꯀꯥꯟꯅꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯍꯜꯂꯒ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯆꯪꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯖꯕꯅꯤ ꯇꯥ ꯈꯧꯁꯥꯕꯗꯤ ꯍꯧꯈ꯭ꯔꯒꯗꯤ ꯂꯣꯏꯁꯤꯟꯗ꯭ꯔꯒꯗꯤ ꯇꯧꯍꯩꯗꯦ ꯍꯥꯏꯗꯅ ꯑꯣꯖꯥꯁꯤꯡꯅ ꯉꯁꯤꯒꯤ ꯄꯔꯥ ꯂꯧꯊꯕ ꯄꯔꯥ ꯇꯝꯕꯤꯕꯁꯨ ꯍꯥꯏꯔꯤ ꯃꯃꯥꯡ ꯆꯠꯇꯁꯨ ꯍꯥꯏꯔ ꯂꯥꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯍꯦꯛ ꯍꯧꯈ꯭ꯔꯕ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯒꯗꯤ ꯂꯣꯏꯁꯤꯟꯕ ꯑꯃ ꯅꯥꯏꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯇꯥ ꯈꯧꯁꯥꯕꯁꯤꯅ ꯄꯤꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇꯥ ꯈꯧꯁꯥꯕꯗ ꯌꯥꯎꯔꯤꯕ ꯅꯨꯡ ꯄꯥꯟꯒꯤ ꯑꯣꯏꯕ ꯍꯛꯆꯥꯡꯗ ꯂꯩꯅꯕ ꯃꯔꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯅꯨꯡꯒꯤ ꯏꯆꯦꯜ ꯑꯃꯈꯛ ꯆꯦꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡ ꯄꯊꯥꯞꯄꯣꯛꯇ ꯆꯠꯊꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯅꯤꯁꯥ ꯀꯥꯡꯂꯣꯟꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯈꯪꯂꯛꯂꯒꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯖꯤꯝꯗ ꯆꯠꯅꯗꯅ ꯑꯦꯔꯣꯕꯤꯛ ꯆꯣꯡꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯀꯌా ꯑꯃ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯤꯗꯗꯤ ꯁꯥꯖꯦꯟ ꯍꯥꯏꯅ ꯆꯤꯡꯈꯩꯔꯣꯟ ꯁꯥꯖꯦꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯒꯁꯨ ꯈꯧꯁꯥꯔꯣꯜ ꯑꯁꯤꯁꯨ ꯁꯥꯖꯦꯟꯒꯤ ꯃꯔꯨꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯖꯦꯜ ꯑꯃꯁꯤꯅꯤ ꯁꯥ ꯂꯥꯟꯒꯤ ꯑꯣꯏꯕ ꯄꯣꯠꯁꯨ ꯑꯃꯅꯤ ꯃꯁꯤ ꯍꯩꯇ꯭ꯔꯒꯗꯤ ꯊꯥꯡꯍꯩꯕ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯉꯥꯏꯐꯗꯅ ꯊꯥꯡꯍꯩꯕ ꯑꯃꯅ ꯇꯥ ꯈꯧꯁꯥꯔꯣꯜ ꯌꯥꯝꯗ꯭ꯔꯕꯗ ꯑꯅꯤꯗꯩ ꯇꯥꯗꯅ ꯂꯣꯏꯅꯃꯛ ꯈꯪꯅꯔꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯥꯡꯍꯩꯕ ꯑꯃꯃꯨꯛ ꯑꯣꯏꯔꯒꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯍꯦꯟꯅ ꯊꯣꯏꯅ ꯆꯥꯎꯈꯠꯂꯛꯀꯅꯤ ꯊꯥꯡꯍꯩꯕ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯤ ꯍꯥꯠꯅꯕ ꯁꯨꯅꯕ ꯇꯧꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯊꯥꯡꯍꯩꯕ ꯍꯥꯏꯕꯁꯤ ꯃꯇꯝꯗꯨꯗꯤ ꯌꯥꯝ ꯏꯗꯨꯀꯦꯠ ꯑꯣꯏꯕ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯔꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯅ ꯂꯧꯅꯔꯝꯃꯤ ꯂꯥꯏꯔꯤꯛ ꯍꯥꯏꯁꯤ ꯊꯥꯡ ꯇꯥ ꯇꯝꯕꯗꯨꯕꯨ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯧꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯊꯥꯡ ꯇꯥꯒꯤ ꯃꯍꯩ ꯑꯁꯤꯗ ꯅꯨꯡ ꯄꯥꯟ ꯆꯠꯅ ꯂꯣꯟꯆꯠ ꯍꯧꯅ ꯂꯣꯟꯆꯠ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯃꯌꯥꯝꯁꯦ ꯌꯥꯎꯔꯒ ꯂꯩꯕꯅꯤꯅ ꯃꯁꯤ ꯈꯔ ꯃꯈꯩ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥ ꯈꯧꯁꯥꯕꯁꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯛꯄꯒꯤ ꯃꯇꯨꯡꯗ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯣꯏꯁꯪ ꯑꯃ ꯑꯣꯏꯅ ꯊꯥꯡ ꯇꯥ ꯂꯣꯏꯁꯪꯅ ꯁꯤꯟꯖꯕꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯣꯖꯥ 19ꯅ ꯃꯥꯟꯅꯗꯕ ꯀꯕꯨꯏ ꯈꯧꯁꯥ ꯍꯥꯏꯔꯤꯕ ꯈꯧꯁꯥ ꯑꯃꯈꯛꯀꯤ ꯃꯈꯜꯁꯤꯗ ꯃꯥꯟꯅꯗꯕ ꯑꯣꯖꯥ ꯃꯈꯜ 19ꯒꯤ ꯃꯁꯤꯗꯩꯗ ꯎꯠꯄ ꯐꯪꯏ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯎꯠꯍꯧꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯃꯛꯄꯨ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯊꯣꯏꯅ ꯁꯤꯜꯂꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯂꯒ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯖꯕꯅꯤ ꯃꯈꯥ ꯇꯥꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯁꯤꯜꯂꯛꯄꯗꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯡ ꯇꯥ ꯈꯨꯗꯤꯡꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯃꯁꯤꯒꯨꯝꯅ